India gi wangmagi maru eba paung tang ma'am da share tawjaramge ma'am su yamna thajaroidaba paw amani dam dagi ising pathoraktuna taraga mari sire China gi kha thangba sarukta kumgi akanba nongju nauna lakhibaga loinana isauk thokpadagi yamdrabada miyoi taraga mari sikre madu lanmi gi amasum worker singna laingoi hapa bag sing amasung nung singna panthingduna yangse turel amasum madugi masa mareng singda ising pathoroktanaba hotnaba maraktani 3 goals dam gi floodgate ahum hangdoktuna thamlakhibasi dam adudagi meter taraga manga wangkhatna ising selakpadagi ni haina official Jinhua news agency na phungdurakli dam aduda yangse turel gi isingi sada nipuga manga gi sang thingduna thamlamani ngasi ayuk songking da miyoi taraga mathoi siki miyoi lising kunlom saphagadaba maphamda hongdokpaga loinana yum lising amaga supnagi kunthraga mathoi amang ata thokre Dunhau town da landslide ahum thoktuna miyoi taruksu siki hain city adugi emergency management bureau na heiri miyoi kya thiba khangdana lairakpadagi worker sani romna thiduna mi kanmagi thabak sathabada asiba haksang sing phanglakhibani heiri Dunhau town da chukhiba nongju gi sang asi centimeter kunthraga mapan oki mafam aduga lonaba Hubei province da miyoi ahum siki heiri miyamna asotpa marakta laikom thokpa lambi amasum dukan singda chatnaba ukhi NCCT da ising isaw yamna kanna thoki hainsu pausina makhatana phongdorokle aduga mayamna kari mo le bibigi habdu soy sudna comment box tambiramo thank you